manipur da haukiba chahi May 3 chatharakliba achauba communal conflict asi hauzik fauba state amadi central government na waroishin ama puraktana lariba sigi matangda silent digital na sinduna parliament mifam phamningai manungda India Gate amadi New Delhi gi Lodi Road ta candle lightning amadi wakat khongjang sangsilagani hairi hariba khongjang asi pangthoknabagi damak thaumi sing December gi ahan ba chayolda Imphal thadolagani haina silent digital gi chairman Dr. Panjawam Lanaji na khudek pidana thadolpa cherol amada khanghalakle Manipur da haukiba chahi May 3 chatharakliba achauba communal conflict asi hauzik fauba state amadi central government na waroishin ama puraktana lariba sigi matangda silent digital na sinduna parliament mifam phamningai manungda India Gate amadi New Delhi gi Lodi Road ta candle lightning amadi wakat khongjang sangsilagani hairi hariba khongjang asi pangthoknabagi damak thaumi sing December gi ahan ba chayolda Imphal thadolagani haina silent digital gi chairman Dr. Panjawam Lanaji na khudek pidana thadolpa cherol amada khanghalakle